Manipur da Leiba Meeoi dagi Lupa Lakh rom Charambagi Maral da NIA gi SP Vishal Amadi Inspector Rajiv Khan gi Mathakta FIR Pankhre. Central Bureau of Investigation CVI na National Investigation Agency NIA Superintendent of Police SP Vishal Garg amasung Inspector Rajiv Khan na Manipur da Leiba Meeoi dagi Lupa Lakh piyu makoi gi mamingsing casing da hapiro yaiduna sel laukibagi Maral da makoi ani gi Mathakta FIR register tawkhre haire. CPI gi FIR aduda NIA gi official ani asina Manipur da Leiba Meeoi bu Imphal da leiba NIA gi office ta kauduna wahong pahong tawbagi mahutta Meeoi sing adudagi paisa lauraba matung thadorokibani haina charge yaure. CBI na hiram asiga mari lainana Sudhanshu Shekhar Shukla Deputy Superintendent Admin NIA Headquarters New Delhi dagi complaint ama lakpadagi FIR du register tawkhibani haire. Official oiba source amagi matungina Sudhanshu Shekhar Shukla na hai NIA Imphal gi hanagi SP oiramba Vishal Garg amasung Inspector Rajiv Khan na Manipur da investigation gi namada Manipur da Leiba Meeoi kayadagi yamlaba paisa kaya casing da makoi gi maming sing hapkani haina kihanduna khomgatle haibage information sing lakiba leikhre haire. Hiram asiga mari lainana mamang thada Ministry of Home Affairs Government of India na NIA Director General Dinkar Gupta gi recommendation matungina SP Vishal Garg thabak tagi suspend tawkhibane. SP Vishal Garg ase hanagi BSF ta thabak tawrambadagi 2015 da NIA da join tawkhibane. CVI na hairiba NIA gi official singi mathakta under section 120B Criminal Conspiracy and 388 Extortion amade Prevention Corruption Act section single oina na FIR pankhi haire. CVI na makoi singi mathakta sathagiba inquiry adugi matungin na NIA na 2022 da FIR sing panduna Manipur gi lalauba singge active cadre singi mathakta investigation sathagi maduda Inspector Rajiv Khan inauk sa takhelambam Elias nauba kauba Meeoi amadagi Lupa Lakh tara N Mohan Singh kauba Meeoi amade Lupa Lakh kun Laisram Hemanta Singh kauba Meeoi amadagi Lupa Lakh kuntra 2022 gi May amasung August faubo gi manungda SP Vishal Garg ki ayabaga loinana sel oina lauki haire. Sudhanshu Shekhar Shukla Deputy Superintendent Admin NIA Headquarters New Delhi gi matungin na hairiba NIA gi official ani asina Manipur da Leiba Meeoi sing witnessing ki handuna sel sing laubagi chingnaba sulai maram asina hairiba official ani asigi mathakta kumna thigat patangai fade haike. Nupi macha machin manau Meeoi ani na rape tawkhre tabada yamna nungaitaba thokdok ama oina Madhya Pradesh ki manung chanba Indore da machin manau nupi macha ane makoi gi mari mata ama amasung mamanaba mana rape tawkhre haina police ki maikei dagi phongdorokle. Police ki report matungina thokdok ase Banwa Kuran area da thokibane. Victim nupi macha ani ase haukiba chahi ahumlom gi mamangdage makoi gi mari mata gi mayumda lerakibane. Makoi gi mari mata nupa aduna atopa mamanaba amaga loinana thengkhang kayarakta rape tawkhibane. Police na thokdok asigi matangda case ama laukhale amade juvenile court ta puthoklagani haire.